Ngasisu mahawsagumna nungairaba pungawari ama puduna lakjari. Wari asibu ibirakpa D.N. Kuman. Wari asigi mamingna Samarak Mimarak. Thaina mamangay matam amada Sara haibasu samakki nattaba Mira haibasu mimakki nattaba ama leirami. Hairiba jiba ase Samarak Mimarak hairaga khangnarami. Mahak asi taibang miyoibasingna yamna kibasu phawrami. Hairiba jiba makhal asi masagi oina mahaisu adum yawba oirami. Aduga mahak ase hinsaba haina khunja pumbana khangnarami. Mahak asi atai jinjak sade misa aduga umangda leiba sasan asina pamna charami. Mahakna mabuk lamlakpa khuding mi taba khulda laktuna mi phaduna charami. Mabuk thallaba matamda mina changba ngamloidaba umangda amuk halaktuna leirami. Amaromda hinsaba asina leiriba umang asidagi khara laklaga leikut haina khangnaba khul ama leirami. Hairiba leikut hairiba khul ase nong kitang tabaga ising hekta thumba khul amani. Maram aduna khul asigi maming leikut haina tholibani. Leikut haiba khul asida thauna phaba nupa ama leirami. Nupa asigi mamingna thauba haina kaurami. Thaubagi mama mapa animak leikidre. Mahaki machan nupiga makhoi anisu leikut hairiba khul asida leirami. Nongma thaubana makhutta ta ama pairaga sumangda maya phengduna leirami. Amaromda thaubagi machan nupi leisembisu makokta ising chapu ama ising khongdagi soklaga mayumda karaklami. Matam aduda mabung thaubana asumna hairei. Ibungi bema leisembi ising sokluribro nangbo? Ibung ising soklubane. Ado leisembi pabungna thaina sizinaramba thang ama leibani. Thangdo laibak ahumlak katlaga ibungda amukta puthorau. Ibungne thangdo maya thanghauge ningsinglingaisida. Machan nupisu hoi hairamlaga imungda changkhirami. Aduga makokta hapliba ising chapu ado leimaida tapna thamlaga mapana leiramba kada changlaktuna phaklangda ngaduna thamliba kotling karaba thangsangdubu maraibak ahumlak katlaba matung mabunggi nakta puthorei. Ibung thang haido sida leire. Ado ibung thang ase yamna susangi. Aduga lumsu yamna lumi. Sibu kaigino khangro ibung? Khangi. Ado sak thongdokluro. Aduga thang asigi warido ibungna nangonda lirage. Chocho nathau tawruro ko. Machan changkhrabada mapana thamlamba thangsang ado langtrik langna phengba haurami. Masanupina chak hek thongbadagi phekibaduna chak loidri phawba phenglami. Leisembisu chak thiba loirabada mabungbu kauba thoklaklami. Adubu mabungdi musuk muba thang adubu langtrik langna phengladuna thang aduda munna yengduna leirami. Tanja aduda masanupina mabungda chak loire charasi haireklami. Thaubasu thang adubu imungda pusillaktuna chak chafam aduda thamlami. Aduga machan mabung ani chak chaba horaklami. Ngaihaki matung chak chaba toklabada makhut masa taithoklami. Leisembisu lukhak chagum amadi kolik amangba mayamdo phengdoklaba matung mabunggi manakta changlaktuna thanggi wari libiyu taninge haireklami. Ibunggi bema leisembi ibungdi ikau kaurredana. Ibung kari amuk tawrage kari kaurage ba? Ataigi nate ngasise khunja nupa khai umangda chatnaba hainabani. Khunja yumthong khudingi nupa amamam umangda chatuna khul asigi chahi chuppa thanaba singchansi hainakibani. Ado horen ibung halaklaga tumlamdaida lirage ko. Asi hairamlaga thauba singjan ama paiduna khulgi mi punpham leipung aduda phamduna khunja thoklakpa ngairami. Makhoina chatkadawriba umang ase makha pangna leiba umang amadani. Awang pangba umang asidi khunga khara lapna leibana chatpadasu wagani. Aduga halakpadasu wagani haibadagi awangdadi chatnade. Aduga mi chaba Samarak Mimarak hairiba jiba asina leiriba asisu awangi umang asidani. Ngaihaki matung khunja nupa masing suna tillabada makha pangna leiriba umang adu tamna laknarami. Mikup kharagi matungda akangba upambi kaya thiraga khairami. Aduga mapun mapunsu semlami. Mapun kokthong phabaga mayam adu wabagi ngaihak pothakisi haiduna pothanarami. Ngaihak pothabaga numitsu nemthakre. Khunja mayamdo amuk hau tawtuna khulda halaknarami.
ꯂꯩꯁꯦꯝꯕꯤꯁꯨ ꯃꯕꯨꯡ ꯍꯣꯏꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯆꯦꯞꯊ ꯃꯕꯨꯡꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯕꯨꯡ ꯂꯥꯛꯄ ꯎꯔꯕꯗ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯃꯕꯨꯡꯒꯤ ꯃꯈꯨꯠꯄꯨ ꯁꯝꯕꯤꯔꯒ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯄꯥꯛꯇ ꯁꯤꯡ ꯃꯌꯥꯝ ꯑꯗꯣ ꯊꯝꯂꯝꯂꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤꯁꯨ ꯃꯈꯣꯡ ꯑꯅꯤꯗꯣ ꯆꯣꯡꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯁꯨ ꯍꯥꯏꯗꯨꯅ ꯃꯆꯟ ꯃꯕꯨꯡ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯂꯩꯁꯦꯝꯕꯤ, ꯅꯪꯕꯨ ꯐꯖꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯏꯕꯨꯡꯗꯤ ꯏꯆꯟꯕꯨ ꯎꯕꯗ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ, ꯇꯞꯅ ꯆꯠꯄ ꯌꯥꯗ꯭ꯔꯣꯁꯦ? ꯑꯁꯤ ꯍꯥꯏꯔꯒ ꯃꯕꯨꯡ ꯃꯆꯟ ꯇꯞꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯨꯝ ꯌꯧꯔꯕꯗ ꯃꯆꯟꯅ ꯂꯨꯝꯗꯨꯅ ꯊꯝꯂꯝꯕ ꯏꯁꯤꯡ ꯑꯗꯣ ꯄꯨꯊꯣꯔꯛꯇꯨꯅ ꯃꯕꯨꯡꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯨꯡꯒꯤ ꯅꯥꯛꯇ ꯐꯝꯗꯨꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯇꯤ ꯊꯣꯡꯈꯤꯔꯣꯏꯗ꯭ꯔꯣ? ꯏꯕꯨꯡ ꯋꯥꯅ ꯍꯜꯂꯛꯀꯅꯤ ꯈꯪꯕꯒꯤ ꯉꯁꯥꯏꯅ ꯆꯥꯛ ꯊꯣꯡꯕꯒ ꯂꯣꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯆꯥꯛꯇꯣ ꯊꯤꯗꯣꯛꯂꯨꯔꯣ, ꯏꯕꯨꯡꯁꯨ ꯏꯔꯨ ꯅꯦꯅꯥ ꯇꯥꯅ ꯑꯝꯇ ꯂꯨꯖꯍꯧꯒꯦ꯫ ꯆꯪꯉꯣ, ꯆꯥꯛꯇꯣ ꯊꯤꯗꯣꯛꯂꯨꯔꯣꯀꯣ꯫ ꯑꯁ ꯏꯕꯨꯡꯉ, ꯆꯪꯃꯤꯟꯅꯁꯦ꯫ ꯏꯕꯨꯡꯅ ꯏꯔꯨꯕꯒꯤ ꯏꯁꯤꯡ ꯋꯥꯠꯂꯁꯨ ꯑꯩꯅ ꯍꯣꯟꯗꯣꯏꯅꯦ, ꯑꯗꯨꯒꯤ ꯉꯥꯏꯕꯤꯕꯅꯤ꯫ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯗꯤ ꯆꯪꯖꯈ꯭ꯔꯒꯦ꯫ ꯃꯆꯟꯅ ꯃꯕꯨꯡꯗ ꯅꯨꯡꯁꯤꯅ ꯑꯣꯏꯅꯔꯝꯂꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯊꯥꯡ ꯐꯦꯡꯕꯒꯨꯝꯅ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤꯁꯨ ꯆꯥꯛ ꯊꯤꯕꯗꯣ ꯂꯣꯏꯔꯗꯨꯅ ꯌꯦꯡꯕ ꯆꯪꯂꯛꯄꯗ ꯃꯕꯨꯡ ꯊꯧꯕꯗꯣ ꯃꯄꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯡ ꯐꯦꯡꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯣ ꯂꯩꯁꯦꯝꯕꯤꯅ ꯀꯩꯁꯨ ꯈꯟꯈꯤꯗ꯭ꯔꯦ꯫ ꯊꯧꯕꯁꯨ ꯊꯥꯡ ꯐꯦꯡꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯡ ꯑꯗꯨꯗꯤ ꯏꯔꯦꯟꯅ ꯐꯛꯂꯥꯡꯗꯨꯗ ꯉꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯛꯂꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯏꯅ ꯃꯄꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯊꯥꯡ ꯑꯁꯦ ꯑꯆꯝꯕ ꯊꯥꯡ ꯑꯣꯏꯔꯝꯃꯣꯏ ꯈꯪꯕꯗꯒꯤ ꯍꯌꯦꯡꯗꯒꯤꯗꯤ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯂꯥꯠꯇꯨꯅ ꯊꯝꯂꯒꯦ ꯈꯟꯖꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯕꯨꯡ ꯃꯆꯟ ꯑꯅꯤ ꯑꯗꯣ ꯍꯔꯥꯎ ꯆꯥꯛ ꯑꯗꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯩꯁꯦꯝꯕꯤꯅ ꯃꯕꯨꯡꯗ ꯊꯥꯡꯒꯤ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯅ ꯒ꯭ꯔꯤ ꯇꯛꯂꯝꯃꯤ꯫ ꯃꯕꯨꯡ ꯊꯧꯕꯁꯨ ꯃꯆꯟꯒꯤ ꯅꯤꯡꯉꯥꯏꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯐꯛ ꯑꯗꯣ ꯄꯨꯔꯛꯑꯣ, ꯑꯗꯨꯒ ꯐꯃꯥꯡꯁꯤꯗ ꯊꯥꯔꯛꯎ꯫ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯤꯅ ꯐꯛ ꯑꯗꯨ ꯐꯃꯥꯡꯗ ꯊꯥꯔꯕ ꯃꯇꯨꯡ ꯃꯕꯨꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯐꯝꯃꯨ, ꯏꯕꯨꯡ ꯋꯥꯔꯤ ꯂꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯋꯥꯔꯤꯁꯦ ꯑꯅꯤꯔꯛ ꯍꯟꯅ ꯂꯤꯊꯣꯛꯄ ꯌꯥꯗꯦ, ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯍꯧꯔꯣꯀꯣ꯫ ꯃꯇꯝꯗꯣ ꯏꯕꯨꯡꯅ ꯆꯍꯤ 9 ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯅꯤ, ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥꯕꯨꯡ ꯑꯗꯣ ꯑꯆꯝꯕ ꯅꯠꯇꯦ꯫ ꯏꯄꯥꯕꯨꯡ ꯑꯗꯣ ꯃꯇꯝ ꯑꯗꯨꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅ ꯁꯥꯎꯈ꯭ꯔꯕꯗ ꯁꯥꯃꯨ ꯀꯩ ꯅꯣꯡꯁꯥ ꯐꯥꯎꯕ ꯄꯥꯕꯨꯡꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯗꯦ ꯍꯥꯏꯅꯩ, ꯃꯔꯝꯗꯤ ꯊꯥꯡ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅꯅꯤ꯫ ꯊꯥꯡ ꯑꯁꯤꯒꯤ ꯃꯌꯥꯅ ꯁꯣꯛꯈꯤꯕ ꯃꯤꯗꯣ ꯃꯇꯣꯝꯇ ꯄꯠ ꯇꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯦꯛꯅꯕ ꯃꯌꯥꯝ ꯃꯥꯌꯣꯛꯅꯔꯕꯁꯨ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯌꯦꯛꯅꯕ ꯄꯨꯝꯕ ꯃꯥꯏꯊꯤꯕ ꯄꯤꯕꯁꯨ ꯉꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥꯒꯤ ꯃꯥꯌꯣꯛꯇ ꯊꯧꯅꯥ ꯐꯕ ꯀꯅꯥ ꯑꯃꯠꯇ ꯂꯦꯞꯄ ꯉꯝꯅꯔꯝꯗꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯥꯡ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟꯅꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯎꯁꯤꯠꯇꯕꯁꯨ ꯌꯥꯗꯦ꯫ ꯑꯗꯨꯒꯅꯦ, ꯊꯥꯡ ꯑꯁꯤꯕꯨꯁꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝꯅ ꯐꯥꯎꯕ ꯄꯥꯕꯨꯡꯒꯤ ꯊꯥꯡ ꯑꯁꯦ ꯍꯨꯔꯥꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯊꯥꯡ ꯑꯁꯦ ꯌꯨꯝꯗ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏꯅꯈꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯊꯥꯡ ꯑꯁꯤ ꯍꯨꯔꯥꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯉꯛꯄ ꯑꯃꯅ ꯊꯥꯡ ꯑꯁꯤꯗ ꯎꯁꯤꯠꯇꯕꯁꯨ ꯌꯥꯗꯦꯀꯣ꯫ ꯑꯗꯣ ꯏꯕꯨꯡ, ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯣ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ? ꯑꯗꯨꯒꯤ ꯋꯥꯔꯤꯁꯨ ꯂꯤꯕꯤꯌꯨ꯫ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯗꯤ ꯏꯕꯨꯡ ꯅꯠꯇꯕ ꯌꯨꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯑꯃꯠꯇ ꯎꯈꯤꯗꯦ, ꯈꯪꯈꯤꯗꯦ꯫ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯣ ꯅꯥꯔꯒ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯀꯟꯕ ꯂꯥꯟꯐꯝ ꯀꯌꯥꯗ ꯄꯥꯕꯨꯡꯅ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯣ ꯂꯩꯕꯥꯛ ꯀꯌꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯥꯟ ꯉꯝꯈꯤ꯫ ꯄꯥꯕꯨꯡꯅ ꯑꯋꯥꯕ ꯑꯁꯦ ꯊꯣꯛꯂꯝꯗꯥꯏ ꯂꯩꯕꯥꯛ ꯑꯃꯒ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯟ ꯑꯁꯦ ꯊꯥꯕꯨꯝ ꯑꯅꯤꯃꯨꯛꯅꯤ ꯁꯣꯛꯅꯔꯤꯕꯁꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯈꯤꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯕꯨꯡꯗꯣ ꯆꯥꯗ ꯊꯛꯇ ꯂꯥꯟꯐꯝꯗ ꯌꯦꯛꯅꯕ ꯇꯨꯝꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯄꯥꯕꯨꯡꯒꯤ ꯍꯛꯆꯥꯡ ꯌꯥꯝꯅ ꯁꯣꯟꯊꯔꯛꯈꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅꯁꯨ ꯄꯥꯕꯨꯡꯕꯨ ꯅꯥꯕ ꯐꯅꯕ
masa kangkhatnaba kaya hotnaki adubu pabungdi nongma nongmagi sokpa helaki matam aduda pabungna aibu kaushinduna pabungna sizinaramba thang adugi wari libirami matam aduda pabungna asumna hairaki ipagi nungsiba ipana aroiba oidringai ipana thawaimakni khanna sizinariba thang ase isada sinaramage aduga thang asina nakoigi punsi kanbigani aduga ipagi thauba thang asi matang matam sana sizinarauko wakhal tadriba isa laisembise nahakna ngakpi senbiyuko matam amada thang asigi matengna nachinnana wata padaba oyuko asumna pabungna takpiki matamdo nahakti wakhal tadriba oibana ipana aroibu oikiba matamdo nahakna khamkhidabani aduga ibungna thang asi phengduna thamlibagi maramdi leikut hairiba aikhoigi khul ase phatraba sa kai marang kaina leiba maramna thang ase phengdoklibani matam aduda laisembido mapabu kauduna thamoi sokna kapjarami pabung ima nakhoyanina nasabu taibang wakhal tadringai thambirambana ipa masak ima masak khangdana wana leiri manglanda oirabasu nasabu amuktangdi uhanbiyuko asi hairaga tengthana oina kapjari thawbana machanbu kapkanu haiduna themlami haujikti ichangi damakta nabung leirisidi ichangi kari watkani ibungna hinglibase ichangini maram aduna ichanna kaplibado ibung wakhal sonthanaba machak ama oihalli kapkanuse mabungi thawna wakhal sonthahalli hairakpa aduda laisembidi kapkhidre asumna machan mabung pothakhirami mathangi numitni umangdani sa marak mi marak ado umangdagi thoklaktuna konunglomda chatkhirami konung ado yaugadauba khara watlingai yum khara kungna taba mafam ama yauраklami mafam ado yauba matamda matam khara changkhre nungdang wairam haibado oikre tanja aduda achauba upambi amagi matonda sa marak mi marakto kaduna numit taba ngaikhirami hingsaba manba jiba asina ngasidi misa chaningi haiduna mi chaba laklibani asumna pungja kharagi matung numit su takhirami numit pungta takraba aduda sa marak mi marakto uthaktagi kumtharaktuna yum amanida laklami matamduda ahanba thungkiba yum adudi thong thongnau chetna londuna leirami mathangi yum amada amuk changlubada pungkak chawba nupa macha ama segaiba yum amagi phamungda isi sina tumlibado urami tanja aduda mahaki angamba upai sizinaduna tumliba nupa macha adugi makhauri ado makut ani aduna kanna metuna hathkhirami aduga mapanda puthoraktuna nupa macha adubu saru phawba lemhandana chathokirami adubu mabukti thanba ngamkhide maram aduna mahakisu mahai khara chenba oibana khul adudagi miyoi ahumuk hatuna numit asida chakhirami aduga umang amada amuk changduna ahingduma lekhirami mathangi numitni khul aduda miyoi ahum thiba phangkhidre adubu hairiba miyoi ahum aduna leiramliba mafam aduda i kaya taba thengnei haiduna hainarami pau ase leibak konungdasu yauraktuna micham prajana ningthauda wakatjarami ningthausu kari tawgani tawpham khangdre adubu matau karamna thoklibano haibadudi khangningbagi mafam aduda lani amadi phamnaiba kaya thaduna thigathalli asumna mathang mathang numit kangdana mi mangliba ase hingsaba amana oiramgani haibadi khangjaki adubu chap chaba adudi khangba ngamkhide asumna nongmadi sa marak mi marak haiba jiba asina thabak suriba nupa ama khudakta hathibado atei kharanasu urami khudakta mafam adu thadoklamlaga ningthauda mahakna urakhiba mayamdo mayek sengna lirami haujikti asengbado khanglabada lani kaya thadoktuna khunja mayambu ngakpi senbihalli sa marak mi marak asidi misa toina sabana misagi mahau kauba ngamkhidre maram aduna lanmisingna ngaktaba mafamda amuk thiba horaklami matam ado nungthilgi matamni hairiba pungja asimaktada leikut hairiba khul asida sa marak mi marakto thunglami mamangi matawgum upambi amagi matonda numit taba ngaiduna leikhirami amaromda leikut hairiba khul asigi khunja pumbanasu konunggi manakta mi chaba hingsaba sa marak mi marak ama thoe haibagi pau leikuti khunja singnasu tarami
ꯃꯔꯝ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯩ꯫ ꯊꯧꯕ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯈꯥꯏꯔꯝꯃꯤ꯫ ꯁꯤꯡ ꯈꯥꯏꯕ ꯂꯣꯏꯔꯕꯗ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯂꯕ ꯃꯇꯨꯡ ꯏꯪꯈꯣꯜꯗꯒꯤ ꯃꯪꯒ꯭ꯔꯥ ꯈꯔ ꯑꯃꯨꯛ ꯇꯥꯜꯂꯝꯃꯤ꯫ ꯃꯪꯒ꯭ꯔꯥꯁꯤꯡ ꯑꯗꯨ ꯐꯖꯅ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡ ꯊꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯄꯨꯝꯕ ꯊꯣꯡ ꯊꯣꯡꯅꯥꯎ ꯆꯦꯠꯅ ꯂꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛꯇꯣ ꯎꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯂꯩꯀꯨꯠꯀꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯥꯛꯇꯨꯅ ꯐꯥꯕ ꯌꯥꯕ ꯃꯤ ꯌꯦꯡꯂꯝꯃꯤ꯫ ꯊꯣꯡ ꯊꯣꯡꯅꯥꯎ ꯆꯦꯠꯅ ꯂꯣꯟꯈꯤꯕꯅ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯕꯨꯛ ꯂꯥꯝꯕꯅꯤꯅ ꯆꯥꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯗꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯍꯥꯛ ꯅꯤꯁꯥ ꯆꯥꯕ ꯐꯪꯂꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯊꯝꯂꯤꯕ ꯁꯥ ꯁꯟ ꯉꯥꯅꯨ ꯌꯦꯟ ꯑꯣꯏꯅ ꯐꯥꯗꯨꯅ ꯍꯤꯡꯅ ꯆꯥꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯥꯍꯤꯡ ꯆꯥꯕ ꯖꯤꯕꯗꯣ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯎꯃꯪꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯌꯨꯝꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯌꯦꯡꯂꯨꯕꯗꯗꯤ ꯁꯥ ꯁꯟ ꯃꯁꯤꯡ ꯋꯥꯠꯅ ꯂꯩꯔꯝꯕꯗꯣ ꯊꯦꯡꯅꯈꯤ꯫ ꯑꯃꯔꯣꯝꯗ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛ ꯑꯗꯨꯗꯤ ꯅꯤꯁꯥ ꯆꯥꯕ ꯐꯪꯗꯕ ꯑꯁꯤꯗ ꯈꯣꯏꯗꯧ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯕ ꯑꯣꯏꯔꯕꯁꯨ ꯐꯥꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯂꯩꯀꯨꯠ ꯈꯨꯟꯖꯥ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯋꯥꯔꯦꯞ kaya ama ꯂꯧꯔꯝꯃꯤ, ꯃꯗꯨꯗꯤ ꯈꯨꯜ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯅꯤꯁꯥ ꯆꯥꯕ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛ ꯑꯁꯦ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯑꯋꯥꯕ ꯇꯥꯗꯅꯕ ꯏꯁꯥꯅ ꯍꯣꯠꯅꯕ, ꯑꯗꯨꯒ ꯑꯋꯥꯕ ꯇꯥꯔꯕꯗꯤ ꯃꯌꯥꯝ ꯍꯧꯔꯒ ꯅꯤꯁꯥ ꯆꯥꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯟꯊꯦꯡꯅꯕ ꯑꯁꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯁꯨ ꯌꯥꯖꯩ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯤꯁꯥ ꯆꯥꯕ ꯖꯤꯕ ꯑꯗꯣ ꯃꯥꯌꯣꯛꯅꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗꯁꯨ ꯂꯥꯟꯃꯤ ꯈꯔ ꯈꯨꯜ ꯑꯁꯤꯗ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯄꯤꯕꯤꯌꯨ ꯍꯥꯏꯔꯨꯁꯤ꯫ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯍꯥꯏꯅꯔꯤꯕ ꯄꯨꯝꯕꯗꯣ ꯌꯥꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛꯇꯣ ꯎꯃꯪꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯩꯀꯨꯠꯀꯤ ꯈꯨꯟꯖꯤꯟꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯅꯣꯟꯊꯔꯤꯉꯩ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯈꯧꯔꯤ ꯑꯗꯣ ꯃꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃꯅ ꯄꯥꯏꯗꯨꯅ ꯃꯦꯠꯂꯒ ꯍꯥꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯨꯄꯥ ꯑꯅꯤ ꯏꯁꯤꯡ ꯁꯣꯛꯐꯝꯗꯒꯤ ꯍꯜꯂꯛꯇꯕ ꯑꯁꯤꯗ ꯈꯨꯟꯖꯥ ꯄꯨꯝꯕ ꯋꯥꯈꯜ ꯋꯥꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯀꯨꯠꯀꯤ ꯃꯤꯆꯝ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯅꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯑꯁꯤꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯋꯥꯕꯒꯤ ꯄꯥꯎ ꯇꯝꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯏꯁꯤꯡ ꯐꯥꯎꯕ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯣꯡꯃ ꯂꯩꯁꯦꯝꯕꯤꯅ ꯃꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ, ꯏꯕꯨꯡ, ꯉꯁꯤꯗꯤ ꯅꯆꯟ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯦꯝꯕꯤꯅ ꯃꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡ, ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯌꯥꯝꯅ ꯂꯨꯔꯤ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯐꯠꯇꯕ ꯁꯥ ꯃꯈꯜ ꯑꯁꯤꯕꯨ ꯃꯊ꯭ꯋꯥꯏ ꯂꯧꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯏꯕꯨꯡ? ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯅꯕꯨꯡꯅꯁꯨ ꯈꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯥꯡ ꯑꯁꯦ ꯍꯥꯏꯔꯤꯕ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛ ꯑꯁꯤꯗꯗꯤ ꯊꯣꯏꯅ ꯀꯥꯟꯅꯒꯅꯤ ꯊꯥꯖꯗꯦ, ꯑꯗꯨꯅꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯗꯤ ꯏꯕꯨꯡꯅ ꯊꯥꯡ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯦ ꯀꯌꯥꯝ ꯀꯜꯂꯤ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯀꯣꯅꯨꯡꯗꯅꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯥꯔꯤꯕ꯭ꯔꯥ ꯂꯥꯟꯃꯤ ꯄꯨꯝꯕ, ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯈꯣꯏ ꯆꯥꯏꯊꯣꯛꯅꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯜ ꯈꯨꯗꯤꯡ ꯉꯥꯛ ꯁꯦꯜꯂꯨ, ꯑꯗꯨꯒ ꯇꯟꯖꯥꯕꯨ ꯐꯪꯂꯕꯗꯤ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛꯇꯣ ꯃꯊ꯭ꯋꯥꯏ ꯂꯧꯒꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯕ ꯍꯥꯏꯔꯒꯗꯤ ꯅꯤꯁꯥ ꯆꯥꯕ ꯐꯠꯇꯕ ꯑꯗꯨꯕꯨ ꯃꯊ꯭ꯋꯥꯏ ꯂꯧꯕ ꯑꯁꯤꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯂꯕꯗꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏꯒꯤ ꯃꯄꯨ ꯐꯥꯎꯕ ꯑꯣꯏꯍꯟꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯄꯨꯝꯕ ꯊꯧꯅꯥ ꯍꯟꯗꯅ ꯍꯥꯏꯔꯤꯕꯁꯦ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛꯇꯣ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯄꯣꯛꯂꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯄ ꯃꯍꯩ ꯑꯗꯣ ꯁꯤꯖꯤꯟꯅꯔꯒꯦ ꯈꯟꯈꯤꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯂꯩꯀꯨꯠꯀꯤ ꯌꯨꯝ ꯑꯃꯗ ꯀꯅꯥ ꯎꯍꯟꯗꯅ ꯆꯪꯂꯛꯂꯒ ꯀꯥꯡꯈ ꯃꯈꯥꯗ ꯂꯨꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯌꯨꯝꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯜꯂꯕ ꯃꯇꯨꯡ ꯐꯨꯡꯒꯥꯗ ꯐꯝꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯗꯤ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯈꯣꯏ ꯃꯔꯤꯅꯤ꯫ ꯃꯆꯥ ꯑꯍꯟꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ
ꯃꯥꯁꯨ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯗꯤ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯊꯋꯥꯏ ꯂꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯡꯈ ꯃꯈꯥꯗ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯃꯅꯥꯇꯣꯟ ꯃꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯕꯨ ꯏꯍꯤꯡ ꯃꯅꯝꯅ ꯄꯤꯛ ꯊꯜꯂꯤ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯆꯤꯡꯅꯔꯛꯄꯗꯒꯤ ꯐꯃꯨꯡ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯐꯃꯨꯡꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛ ꯑꯗꯨꯅ ꯃꯄꯥ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯟꯖꯥ ꯑꯃꯠꯇꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛ ꯑꯗꯨꯗꯤ ꯃꯕꯨꯛ ꯑꯗꯨ ꯊꯜꯂꯗꯨꯅ ꯎꯃꯪꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯕꯁꯨ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯣ ꯋꯥ ꯋꯥ ꯂꯥꯎꯅꯗꯨꯅ ꯂꯩꯔꯤ꯫ ꯊꯧꯕꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯞꯄꯋꯣ ꯂꯥꯎꯕꯋꯣ ꯇꯧꯅꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯅꯨꯄꯥ ꯑꯃꯗ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥ ꯊꯧꯕ, ꯃꯥ ꯃꯇꯣꯝꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯂꯣꯏꯅꯃꯛ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛꯇꯨꯅ ꯆꯥꯈ꯭ꯔꯦ꯫ ꯏꯅꯥꯎ, ꯃꯗꯨꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯃꯥ ꯃꯇꯣꯝꯕꯒꯤ ꯅꯨꯄꯤꯒꯤ ꯃꯀꯣꯛꯇꯣ ꯑꯗꯨꯗꯤ ꯆꯥꯈꯤꯗ꯭ꯔ ꯃꯥꯜꯂꯦ꯫ ꯃꯁꯥ ꯄꯨꯝꯕꯗꯤ ꯆꯥꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯀꯣꯛ ꯑꯗꯨꯗꯤ ꯆꯥꯈꯤꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯈꯪꯅꯔꯛꯄꯅꯤ꯫ ꯊꯧꯕ ꯄꯦꯟꯗꯅ ꯍꯥꯏꯖꯩ, ꯂꯥꯛꯆꯈ꯭ꯔꯦꯗ꯫ ꯊꯧꯕꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯃꯤꯠꯃꯛꯅ ꯎꯔꯕ ꯑꯗꯨꯗ ꯁꯥꯎꯕꯅ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯄꯨꯝꯕ ꯁꯥꯎꯔꯗꯨꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯃꯍꯥꯛꯄꯨ ꯂꯥꯛꯄ ꯉꯥꯏꯔꯁꯦꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀꯣꯅꯨꯡꯗꯒꯤ ꯅꯤꯡꯊꯧꯅ ꯈꯨꯜ ꯉꯥꯛꯅꯕ ꯊꯥꯔꯛꯂꯤꯕ ꯂꯥꯟꯃꯤ ꯈꯔꯁꯨ ꯂꯩꯀꯨꯠ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯊꯨꯡꯂꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯉꯁꯤꯗꯒꯤ ꯃꯈꯣꯏꯅ ꯈꯨꯜ ꯑꯁꯤ ꯉꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯈꯨꯟꯖꯥ ꯄꯨꯝꯕꯁꯨ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯃꯌꯥꯝꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯈꯔꯗꯤ ꯅꯨꯃꯤꯠ ꯇꯥꯔꯛꯀꯅꯤ ꯈꯟꯕꯗ ꯍꯩꯅꯗꯕ ꯐꯥꯎꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗꯅꯤ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯁꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯀꯅꯥ ꯎꯍꯟꯗ ꯂꯥꯛꯂꯒ ꯂꯥꯟꯃꯤ ꯑꯃ ꯑꯅꯤ ꯃꯉꯛ ꯃꯦꯠꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡꯗꯤ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯥꯠꯇꯨꯅ ꯆꯥꯈꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯨꯜ ꯉꯥꯛꯂꯤꯕꯗꯣ ꯌꯥꯎꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯀꯣꯅꯨꯡꯗꯁꯨ ꯅꯤꯡꯊꯧ ꯑꯗꯣ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯂꯥꯟꯃꯤ ꯑꯃꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯍꯜꯂꯛꯄ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤ ꯃꯤꯁꯤꯡ ꯋꯥꯠꯂꯛꯂꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯐꯥꯎꯕ ꯌꯥꯎꯅ ꯈꯨꯜ ꯉꯥꯛꯄ ꯆꯠꯂꯁꯤꯔꯥ ꯐꯥꯎꯕ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ꯫ ꯃꯇꯝ ꯑꯗꯣ ꯄꯪꯊꯦꯡ ꯊꯦꯡꯕꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯊꯧꯕ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯈꯨꯟ ꯉꯥꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯁꯤꯟꯅꯔꯝꯕ ꯊꯥꯡ ꯑꯗꯣ ꯈꯪꯍꯧꯗꯅ ꯉꯛꯁꯪ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯗ ꯊꯧꯕ ꯃꯃꯤꯠ ꯀꯨꯞꯇꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤꯁꯨ ꯊꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯉꯛꯆꯥꯅꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯥꯡ ꯑꯗꯣ ꯑꯃꯨꯛ ꯑꯔꯪꯕ ꯃꯆꯨ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯊꯧꯕꯅꯗꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯣ ꯃꯔꯝ ꯈꯪꯖꯔꯝꯗꯦ꯫ ꯃꯄꯥꯕꯨꯡꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯌꯦꯛꯅꯕꯒ ꯁꯣꯏꯗꯅ ꯃꯥꯌꯣꯛꯅꯔꯛꯀꯅꯤ ꯈꯪꯂꯕ ꯃꯇꯝꯗ ꯊꯥꯡ ꯑꯁꯦ ꯃꯩꯒꯨꯝꯅ ꯉꯛꯁꯪ ꯉꯥꯡꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯃꯗꯤ ꯃꯄꯥꯕꯨꯡꯅꯁꯨ ꯊꯧꯕꯗ ꯍꯥꯏꯕ ꯅꯪꯍꯧꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯟꯕꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯝꯂꯒ ꯌꯨꯝꯒꯤ ꯋꯥꯡꯃꯗ ꯊꯣꯛꯂꯛꯇꯨꯅ ꯈꯨꯜ ꯑꯗꯨꯕꯨ ꯉꯥꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯎꯃꯪꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯑꯃ ꯈꯨꯟꯖꯥ ꯄꯨꯝꯕꯅ ꯍꯧꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯊꯧꯕꯅ ꯈꯟꯖꯩ, ꯑꯣ, ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇ ꯈꯣꯡꯂꯛꯈꯤꯕꯗꯣ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛꯇꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯏꯄꯥꯅ ꯁꯤꯟꯅꯔꯝꯕ ꯊꯥꯡ ꯑꯁꯤꯒꯤ ꯃꯒꯨꯟ ꯈꯪꯗꯣꯛꯂꯒꯦ꯫ ꯊꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯄꯥꯛꯊꯔꯒ ꯂꯩꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯣ ꯃꯤꯍꯤꯡ ꯃꯅꯝ, ꯁꯥꯍꯤꯡ ꯃꯅꯝꯅ ꯄꯤꯛ ꯊꯟꯅ ꯅꯝꯂꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯁꯨ ꯃꯅꯝ ꯑꯁꯤꯕꯨ ꯅꯝꯂꯕꯗꯤ ꯃꯤꯔꯥ ꯁꯥꯔꯥ ꯍꯤꯡꯆꯥꯕꯔꯥ ꯈꯪꯗꯕ ꯑꯗꯣ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯁꯥ ꯆꯥꯕ ꯍꯤꯡꯆꯥꯕ ꯑꯗꯣ ꯂꯩꯁꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯁꯦꯝꯕꯤꯗꯤ ꯇꯨꯝꯗ꯭ꯔꯤ꯫ ꯃꯕꯨꯡꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯥꯕꯨ ꯃꯕꯨꯛꯅꯤꯡꯗ ꯆꯦꯠꯅ ꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛ ꯑꯗꯨꯅ ꯂꯩꯁꯦꯝꯕꯤꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯏꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯦꯝꯕꯤꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯀꯤꯕ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯑꯁꯨꯝꯅ ꯀꯧꯖꯔꯛꯏ, ꯀꯅꯥꯅꯣ ꯏꯕꯨꯡꯂꯣ?
ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯔꯣꯜ ꯈꯪꯗꯕ ꯃꯍꯥꯛꯅꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯄ ꯑꯁꯤꯗ ꯑꯅꯛꯄꯗ ꯂꯩꯕ ꯂꯥꯟꯃꯤ ꯑꯃꯅ ꯇꯥꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯂꯥꯟꯃꯤ ꯈꯔ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯋꯥꯕ ꯇꯥꯕ ꯃꯥꯟꯕ ꯑꯗꯨꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯥꯟꯃꯤ ꯑꯃ ꯍꯥꯠꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯈꯔ ꯑꯗꯣ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯧꯕꯅꯁꯨ ꯇꯥꯔꯗꯨꯅ ꯊꯥꯡꯁꯥꯡ ꯑꯗꯨꯕꯨ ꯁꯠꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛ ꯑꯁꯤꯅꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯔꯕꯅꯤꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯁꯛ ꯎꯕ ꯐꯪꯗ꯭ꯔꯤꯕꯅꯤ꯫ ꯂꯥꯟꯃꯤ ꯑꯅꯤ ꯑꯍꯨꯝ ꯍꯥꯠꯄ ꯍꯧꯔꯛꯂꯦ, ꯑꯗꯨꯒ ꯃꯁꯥ ꯁꯥꯗꯣꯡꯁꯤꯡ ꯑꯗꯨꯕꯨ ꯆꯥꯕ ꯍꯧꯔꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯂꯥꯎꯔꯤꯕꯗꯣ ꯂꯩꯁꯦꯝꯕꯤꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯉꯝꯖꯔꯝꯗꯦ꯫ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛ ꯑꯗꯨꯒꯤ ꯃꯍꯩꯒꯤ ꯂꯥꯡꯗ ꯂꯥꯟꯃꯤ ꯃꯌꯥꯝꯗꯣ ꯑꯋꯥꯕ ꯑꯁꯨꯝ ꯇꯥꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯧꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯂꯒ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯅꯥꯅꯣ, ꯀꯗꯥꯏꯗꯅꯣ, ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛ ꯑꯗꯨꯅ ꯊꯧꯕꯕꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯊꯧꯕꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯕꯨꯁꯨ ꯎꯔꯝꯃꯤ꯫ ꯊꯥꯡꯁꯥꯡ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛꯇꯣ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤ꯫ ꯃꯥꯒꯤ ꯃꯍꯩ ꯄꯨꯝꯕ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡꯗꯨꯗꯤ ꯀꯤꯕꯅ ꯃꯈꯨꯠ ꯐꯥꯎꯕ ꯊꯥꯕ ꯉꯝꯈꯤꯗꯦ꯫ ꯊꯧꯕ ꯇꯝꯅ ꯅꯤꯁꯥ ꯆꯥꯕ ꯐꯠꯇꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯊꯧꯕꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯣꯡꯂꯩ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯧꯔꯤ ꯃꯦꯠꯅꯕ ꯇꯧꯔꯛꯂꯤ, ꯑꯗꯨꯕꯨ ꯄꯥꯏꯕ ꯊꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯦꯝꯕꯤꯁꯨ ꯃꯕꯨꯡ ꯂꯥꯛꯄꯗꯣ ꯈꯪꯂꯝꯃꯤ, ꯑꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯊꯧꯕ ꯑꯃꯗꯤ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛꯇꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯌꯣꯛꯅꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯅ ꯍꯥꯠꯈꯤꯕ ꯂꯥꯟꯃꯤ ꯑꯅꯤ ꯑꯍꯨꯝꯗꯨꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯊꯧꯕ ꯇꯝꯅ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯧꯕꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯀꯛ ꯃꯀꯛ ꯀꯛꯇꯨꯅ ꯃꯥꯡꯍꯟꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔ ꯃꯥꯌꯣꯛꯅꯔꯕ ꯑꯗꯨꯗꯗꯤ ꯊꯧꯕꯁꯨ ꯃꯁꯥ ꯆꯣꯛꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯧꯕꯅ ꯄꯥꯏꯔꯤꯕ ꯃꯄꯥꯕꯨꯡꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛꯇ ꯂꯪꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯡ ꯑꯗꯣ ꯃꯩꯒꯨꯝꯅ ꯉꯥꯛꯁꯪ ꯉꯥꯡꯂꯛꯈꯤ꯫ ꯊꯥꯡ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯃꯃꯤꯠ ꯊꯛꯈ꯭ꯔꯗꯨꯅ ꯆꯦꯟꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛꯀꯤ ꯃꯉꯛ ꯑꯗꯣ ꯇꯨꯕꯠ ꯂꯥꯎꯅ ꯀꯛꯈꯤꯔꯝꯃꯤ꯫ ꯃꯉꯛ ꯑꯗꯣ ꯀꯛꯈ꯭ꯔꯕꯗ ꯊꯧꯕꯅ ꯊꯥꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯨꯟꯒꯠꯂꯒ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯁꯤꯜꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨꯁꯨ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯁꯥꯍꯤꯡ ꯆꯥꯕꯗꯣ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯊꯧꯕꯕꯨ ꯊꯥꯒꯠꯅꯔꯝꯃꯤ, ꯑꯃꯁꯨꯡ ꯅꯍꯥꯛꯀꯨꯝꯕꯗꯤ ꯃꯥꯂꯦꯝꯁꯤꯗ ꯑꯇꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈ꯭ꯔꯦ꯫ ꯑꯍꯤꯡꯁꯤꯃꯗꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯈꯨꯟꯖꯥ ꯃꯌꯥꯝꯒ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤꯉꯩ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯅ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯊꯧꯅꯥ ꯐꯕ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯟꯖꯕꯗꯤ ꯑꯁꯤꯅꯤ: ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯃꯤꯆꯝ प्रजाꯅ माइथीबा पीबा ngамद्रबा सा मरक मी मरक अदुबु माइथीबा पीरिबा मिसक्से अचंबा ओइरमोय। अदुना मरम ओइरगा नुपा अदुगी मसक ममिंग खंगनिंगलमी। लानमी अदुगा लोइनना कोनुंगी फमनाइबा अमदी लानमी मयामगा लेकुट हाइरिबा कुल अदुदा लाक्लमी। ngaihakki matung numit taramdaida लेकुट खुल यौरखी। मतम अदुदा निंगथौना अथौबा नुपा अदुबु मसक खंगनिंगी मसक ताउ हाइरमी। लानमी सिंग अदुना अथौबा महाकपु कौरमी अदुगा निंगथौगा सक खंगनहलमी। थौबना निंगथौगी मनाक यौरबा अदुदा थौबगी मख्वांगदा येपलिबा थांगसांग अदो निंगथौनासु उरमी। मतम अदुदा निंगथौना थौबसे ममांगै लांदा लंबा लेत्रबा अथौबा महाकी मचा ओइरमगनी हाइबसे खंगलमी। थांग असे निंगथौना मसक मुन्ना खंगबा मरमना नुपा असिसु महाकी मचा ओइरमगनी हाइबसे थाजकी। निंगथौ अदुना थौबगी मपा ममागी ममिंग हंगलमी। थौबसु मपा ममागी ममिंग मयेक सेंगना हाइरमी। मतम अदुदा निंगथौना थौबबु चेतना कोनबिरमी अदुगा असुमना हाइरक्लमी। थौबा नहाकी नगुलसे ngakpani। नहाकी इपासु अैगी अचानबा इनाइनी। हौजिक्ति नहाकना इपागी लेबाक असे ngak senjaro। इपाना खंजकी मदुदी सा मरक मी मरक हाइरिबा हिंसाबसे हाटबा मिसक्ता लेबाक तंखाइ पीगेनि हाइना। अदुबु हौजिक्ति इसासे अतोप्पो ओइरमद्रे। मरम अदुना ngasiदगी लेबाक असिगी निंगथौ खुबम इसादा पीरगनी। अैदी अहंसु अदुगिसु मथक्ता अैदी इचानुपा अमता लैते। मरम अदुना मतिक चाबा निंगथौदी नहाकना ओइरगनी। असी हाइरगा निंगथौगी मकोक्ता उपलिबा लुहुप अदुबु थौबदा उपिरमी।
ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛ ꯄꯨꯝꯕ ꯈꯪꯅ ꯊꯧꯕꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯧꯕꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯆꯟ ꯂꯩꯁꯦꯝꯕꯤꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯆꯟ ꯃꯕꯨꯡ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫